Lenna Manghankhraba Mahei Marong sing horticulture official sing na Yengsinkhre. Awaba nanglaba lawmi singi mateng athubada piragani haina Chief Minister Nongthombam Birena phongdokre. Mahei Marong thaba lawfam pari chamnga rom mang taklamba thengnare haina horticulture department na chathagiba survey da khangba ngamkhre. Tha asegi manga da len yawba akanma nonglai nungshitna pak sanna amanga ta thokibagi manung channa lawmi singi Mahei Marong pak sanna mang takiba mafam singda horticulture and soil conservation department gi official team na hakthengna na Tuna Yengsinkhre asigidamak thagat wafam Chief Minister Nongthombam Birengi maikaidagi thamlakli. Ngasi Chief Minister gi post thagatlakiba report amada wafam asi thamlakibani. Mahakna makha taarduna phongdorakibada lawmi singi mang takliba mayam asi chap chaba finding athubada thuna puthoktuna makoida mang takibagi compensation mathau tabasing thuba matamda pithoklagani haina thajaba pirakli. Horticulture and Soil Conservation Department gi Director K Devadatta Sarmana luchingba team amana Bisnupur District ki manung chanba Fubala Sunusify amadi thangnariba mafam singi lawbukta lawmi singi mang taklaba masak adu field da chatuna hakthengna na yengsinki. Lawmi singi mang takliba Mahei Marong sing adu yengshilaba matungda lawmi sing aduga faminaduna miyamgi wakat taki. Mang taklaba lawfam singi masing khangdoki loinana lawmi singi damak department asina lainga ka tanaduna pifam thokpa sing chap chana pigani haibagi thajaba thamki. Tungda paumi singda wafam kaya thamladuna mahakna phongdorakibada hauzik lawmi singi Mahei Marong mang takliba asi lawpari chamri dagi chamnga faubani. Bisnupur district asi maru oina tarbus thabi mairen amadi makhal kayagi Mahei Marong thariba mafam amani. Len yawba nonglai nungshitna mang takhanbada yum yawna kaya amasu lairibani. Pumnamaki awaba asi kokhanaba hotnari loinana pangba yaba matingsu pangani. Bisnupur da natana atay mafam singdasu yengshiluri haiba wafam kayasu thamki. Khongchat aduda Additional Director MD Zakir Hussain, Imphal East District Officer Koireng, Bisnupur gi District Officer Soibam Susila Chanu, Moma gi Project Director Sobam Donal na chingba kayana survey team da saruk yari haina su makata na phongdoki. Nakal amaromda National Green Tribunal na Manipur da logi wangmada lam khopchinduna popi thabana maram oiraga umang mangsilakpagi matangda yengsilakpabu Chief Minister N Birena thagatpa phongdokre. Loinana oiriba fibam asida chap chaba khongthang ama paikhatlakani haibagi thajaba thamli hairi. NDTV gi report matung ina kumsing inglising amaga chamapan marfuga taretagi Inglising aniga kunga mathoi faubada tongan ba mafamdagi Manipurda umang kokthorakpa thengnaki. Madugi maru oiba maram amadi popi thaba haibasina oiri. Manipurgi umangi saruk asi square kilometer lising taret ka chamriga maudra manga lairambadagi kumsing inglising aniga kunga mathoidadi tongan ba maram singdagi umang square kilometer lising ka chamnga ga maudra nipanda hantharakre. Masida mangliba umangi saruk asi punna square kilometer chanipan ga humdra taret ni hairi.